Myanmar hunta lanmina KIA Mogok Maumek Road Sound Kutonakri. Mandalay region ki Mogok town Myanmar hunta lanmina amuhana Lakshin Krabamatunda Northern Sun State ki Mogok tiki Momek tamna Sapalambi ki Marak hunta lanmi amasung Kasin Independence Army KIA ki Marak Sound Kutonakri hari. KIA ki Wangang Loy Colonel Nobun Fungtokda Warula Madana Mamang Thagi Kuntraki Numidang Pung Nipalum Tapada Duwaida Myanmar hunta lanmisingna Mogok Tatuk Lamlaga Momek Town Tamna Sangshilak KIA gi Marakta Akan Mamon Kutona Kibani Karang Numidangi Pung Nipalum Tarakpa Duwaida Momek Amasum Mogok ki Marakta hunta lanmi amasum KIA gi Marakta Kutona Kibadu Ngarang Ayuk Pau Sata Kibra Habit Sapsana Kamangam Dehdi Mogok Town Nasi Palong Ethnic Armed Organization ama oriba tang National Liberation Army TNLA na khudum zandun larakibane adumapo China na maruiba thaudang nauduna thamlakhiba ceasefire agreement amada TNLA na mamang thagi kunga mapanda Mogok town asi thadokhibadagi hunta lanmission na sangsilaktuna makhogi laifamsing oikhibane Mogok town gi kha thangbada liba mapam adu amada hunta lanmi amasu PDF ki markta kuthokna khiyari Lambi ki khudong thiba thaudok ta pikliba anga ama yauna miyeni lekhidri ngang numidang pung nipan khra helakpa du waide National NH 102 Imphal model lambi ki Thobal police station ki manung sanba Thobal babu kaithal manakta khongjel yang thorap gari ama thomlamba sahi khumfu suraba halama thaudok thokpam da lekhidri thomlam libu gari duri hanna yenglam dana sen khari lekhidra ba miyo du ki maming soibam keso si khumfu apapa lekhidra bu gokul kawi Thobal kyam wang mata badagi Hariba Taudu Odu Hobusing na Fungdora Pugimatungina, Tomlamlaga Sien Crepe Gari to Bolero Neri, Police na Gari Kukuli Pokre, Amaram Nangarong Tilpung Maridum Tarakado Wadi Tobal District Police Station Gimanung Sanba, Kairem Bikok, Singdum Mayara 407 MN05C 1257 Tata Amara Format Saitaruki, Nupamasama Lakidri. Pau Shinai, Lakidraba Nupamasadu, Maming Nong Tombop Nung Si Toy Saitaru Apokwa Zoikowi, Kairem Bikok Mamang Lakaidegini. How do order scenery gari police na fort create International Drug Trafficking Network Amatugai Cree, Myanmar Umang Torel Power Assam the crore 2.5 ki drugs program ki International Drug Cartel Gimatata Satrak Asobu Operation among the Myanmar Turel Gilamit Pushla Kibalupa crore 2.50 wrong you get Apapamakal heroin Assam the Narcotic Control Bureau NCB na fort program create and senior officer among the Hokiba Lepapu Numita officer to Nahai, Matam Sang Aknapa Pau, Singlo, the Sangshilakpa, Sangshilaba Matung NCB, Guwahati Zonal Unina, CRP Amasum Assam Police Samnaduna, Aran Mamunda, Myanmar Puslap drugs in the Kungul Leak. Security check posting that Haiduna, Torrent Puduna Laklabus NCB, and Nintina Paulo, the Yingsilaba Matuna Hokiba, December Amada, NCB, Guwahati, and Manipur Rigi Barak to the drugs in Puduna Lakiba Mamanga Gibatamgi, Motorboat Amadi, Shilchermia. The NC Tatlaga Yamla drugs in Fort Pangam Kian Paladun official Dunai. Drugs in a dual loin and me and is Polokot Kieri. Awang Puklam dam the drug trafficking it havoc sing Tingna Manipur Mezoram Nagaland Megli Amasum Tripuragi state level joint coordination committee meetings in Pantoli and senior officer Duna Fongdo Kiana Paus the Pali. But may have the Mikraniki among India the Aran among the drugs sung of Polams in Myanmar Pushilaga, Myanmar the Sung drugs in India Pushilaka Mari Lena, Myanmar the Taina Mizoram in Kaida Liba, Mapamada, Enforcement Directorate and Operation Ambassador Polams in Pukapagam Kibagalodina, drugs ka Mari Lenaba, gangs in the Tabak Dobagi Mos coming on Crabani. MLA Yaona-Kuki Thadaura Miam Kang Sengdokadavani TIM. Saituesi MLA Yaona-Kuki Thadaugi identity Nathaira Kuki agenda Sagat Pigi Tongasi Thadau in P Manipur Akan Mamon Kandem Tawena Lopasigi joint secretary Mango Thadon Thadora Patiola Manahari. Manahai, Mana Kuki in P Manipurgi General Assembly Mipam Maki Kunda Mahana Yumbu Udun December Amadigi Mangafa Pantoki. Mak masamang na thadaw miyagi interest na thayra kuki supremacy singda oina hera naksin na bokona bathong si thadaw singu thoksada bana hena sirol na khatari hawkholet kip gena si thadaw tribe ki miyoema oibata na henbung khun gi sipsu oiriba mahana kuki supremacist politics yokhatpaga loidana tuan proof oiriba thadaw amasu kuki animak oina uhanana ba mahana khonari Masi maki mabuksel sengdabane amasu miyamna samamna bathokona sinmane amasu thawong adu yaba ngamloi haina sirolo duna hairi
MLA asigi thawong asi masagi integrity leitaba phirep leijadaba masu masagi chap chaba saktam leigadaba miwe mana tawgadaba thabangni mak masagi khudong chaba khara phangnabagi dama masagi masak hongdo hongjin tawbune hari makna sathariba thawong asi yenglaga thadau inpi Manipur na MLA hawkholat khipgen saugat patok le amasung ki political amasung wakalonu thadau miyang interest nathi mak masa si thadaura natragana kuki ra haibadu MLA hawkholat khipgen na miyam khangna mek sengna sengtokadabani furup ani amak uhana bohona bas yaba ngamloi amasum miyam na lana lamjing mani mang masana kumza English ngani ga ahungi eni kuki tribe ki makhada kuki ni haijab tarabadi mang na ST reserve sitta mikhal thengna bada pairi ba thadau tribe certificate adu surrender tawgadabani thadau furuki miyoi khudimang na thadau singi mapangal son thagada ba thabak tawridabani Manipur miyam na MLA hawkhulet kip gen gi masagi political agenda ga thadau furuka puna udana khangalakli Sioloduna makatana hai MLA Paulilen hawkip amasum MLA hawkhulet kip gen asi kuki supremacist politician ni haina maral siraduna kuki militant group singa kusamnaraga thabak tawri makhoi animang na identity politics amasum kuki singi tokhaina lengak tan biki ihauda mateng pangsili nakal amarom de MLA ama oina Manipur government semba matamda minister natragana deputy chief minister oina banglan mangli haina maral sirakli Ranchi da miyoema kaptuna halabre Jharkhand gi Ranchi district sai kunga manga suraba miyoema nongmaina kaptuna halamne haina police na phongdokre deputy superintendent of police Pramod Mishra na phongdokpagi matungna thawdo dugrang midang athengmada Durwa police station gi manungsana leiba Sithio area ra thokibani laikhidraba miyoedagi maming Arshad Ansari kawi haina phongdokladuna ki miyar asida sienari miyoe singadu masakang magalonjana makoi phana phauji police na red sing chathari hari Deputy Commander amagi thongal hand grenade thamli Thawal Police Station ki manung sanba Thawal athopa makhalikai da leiba SSB gi Deputy Commander amagi mayung gi thongal manakta sakhangdaba singni hand grenade ama thamlamna hari Police ki phangwa paun hai ngarang ayu pung 3 rom taba matamna Thawal athopa makhalikai Commander SSB gi pa jaw se yangkhai apok pangambam asawbi gi mayung gi thongal manakta hand grenade ama lerongki paw se phangwa madur police ki timama sanction yengsinki hand grenade du CM ga Last warning haiba wahi iramlaga thalam kibne hari police ki team maduna bom adu asu angami yaudana lakhut kre loinana makhata ba thijinbagi thabak sataba hari December tha manung da IDP sing mayum da hanjin handrabadi akan makhongjang lakani IDP sing Laingang December tha manung phawbri singkhong singya da leiba IDP sing masa masa gi mayum da hanjin hangani haiki puwa December tha manung sita thabak to onthok na bohona gadabani gari gumba lengang na thabak to onthok ngamdrabadi hena kan makhongjang jangsin lagani haina IDP sing na phurokhrei IDP sing masa masa gi mayum da sahi sigi December tha phawb gi manung da hanjin hangani haiki ba lenga ki wapum thabak to onthorak pangai duna lamboi khongnang khongna satharaki bu wakat mi pham ngasi ga thana numit nini sukhrei December tha ama supna langana haidoki bu wapum thabak to onthorak pangai duna sathagadori bu wakat mi phamasigi ngasi nini chanba numita Langol Game Alternative Housing Complex Kodom Pokpi Sport Complex Wangsing Konung Mamang Dance College amadi Sajiwa Relief Camp sing da laiba IDP sing wakat mi pham sathaki Sadaki bu wakat mi phamaduru saru gyaki ba mori dagi lanjelaktuna Langol Game Palace Alternative Housing Complex da laiba IDP laisang them Rojendro mitain hai Manipur lengan IDP singbu masa masa gi mayum na sahi asigi December phawgi manung tangka ahum thokna sanghan gani hana lakthoki bagaloina free movement lehalagani hakibani adubo ngasi phaw lenga asina haidoki bu wapum thabuk to onthoktana lei lenga na haidoki bu wapum sahi asigi December tha asigi aroiba numit phaw thabuk to onthokpara haiba ngai gani kariguma masida lenga asina thabuk to onthokta tarabadi akan bokhongjang sangsilagana ki mahakna makhatana hai hawkiba numit kharani si lenga asina sangai festival pangthoktuna matam mangan kredubu sangai festival loirabadina lenga na pi hi pathajabadu athubada pekhatpam thokpa thabak sing pekhalu haidoki bu wapum tha asigi aroiba numit phaw thabuk to onthokadabana ki amaromda ngasi su kokomi gi convener khuraizam athaubaga loinana moregi tongan tongan lupki lusingba singna khuyek piduna governor amadi chief secretary da memorandum pisinki Mikok thibada sana mahi lainingbu sakhangnaba MP ningthau sana jawba parliament pukathri Mikok thibagi thabakta sana mahi bu tokhaiba laining am oina masakhangnaba Rajya Sabha gi MP ningthau sana jawba laisimana parliament pukathri Haujik sathariba parliament mifamgi ngasi Rajya Sabha da ningthau laisima sana jawbana special motion oina sana mahi lainingbu mikok thibagi thabakta
separate court kalam ama haptuna recognize tawnaba house ki puning singki ningthau lai sema sana jawban Rajya Sabha gi puning singsiladun makna hai mikok thibe gi thapak sana meibu tokhai be lining makhalam oina sakhangnaba Manipur Legislative Assembly na kumza Englishingani ga kungani thoi gi August manga da amat oina warep laudana Register General amasum Census Commissioner of India taksin lekre wapam asi state ki elected representatives sing gi web warep khaktanatana Maitai community ki oina matam kya ki mamang gi apamani Maitai community na ningsing wa thoktraba matam gi sana mahi bu yum thong kuding da latuna lakli mikok thibe gi thabak da sana mahi bu tokhai bu lining amoina sakhang naba scholars sing civil society organizations sing community leaders sing loinana lining thau sana mai temple board amasum uttara sanglal sana kunung gi mekai digi taksinduna laklabasu mikok thibe gi thabak da sana mai gi tokhai ba court ama haptabana sana mai lining sasari be sing gi lining masak religious identity ona tainarale ningthau lai shema sana zawun makha taraduna sana mai bu tokhai ba lining ama oina sakhang bana demographic ki sabsab masakhang badanatana cultural heritage ngak sian bamadi constitution piriba religious freedom amasum identity su kaihandana bangamgani maram masina center government sana mai bu mi kokthi bu tokhai bu lining am oina sakhang naba census authority da mayek singna paktak pibiu haina su house ki puning singki panmayabadi sana mai lining bu mi kokthi bi gi thabak da separate court am oina recognize tawnaba Manipur Legislative Assembly na kumza English ngani ka kungani thoi gi August manga da warep lokibani sapmana bu warep asi assembly na kumza English ani da amasum English ani ka ahum da su lokiba lekre lining thau sana mai temple board LSTB gi makai digi sahi sigi September 13 Register General amasum Census Commissioner of India sirol ama piduna mikok thibi gi thabak sana mai lining gi separate court ama hapina ba taksin kibani sirol aduda geographic amadi population gi matana palladuna square kilometer lising kungani thogi sahunga kunga tret pak soba Manipur kanglai pak haida gi sukhangnari bagi oina kumza English ngani ga 13 gi census report gi matungina apun mamising lising ngani ga sani pan ga yankai ga 3 million 28.56 lakni adubu missing asi kumza English ngani ga kunga manga dadi 3.75 million 37.56 lakh oibi ya hina panari hanadigi Manipur gi apun mamising gi sara 56 ti mitai maitai noiri maramasina kumza English ngani ga 13 gi census report adugi matungina mitai gi population asi 1.52 million oiduna majority community amori mitai pro ki punsi mahing amadi lining gi matangna palladuna mitai maitai gi marakta Hindu haina identify tawriba singsu yauna mitai puna mangna yumthong kuding sana mai amadi laimarel sidabi lanari amadi sana mai gi lining laithau kaya batonari lining asi mitai gi oina culture tradition amadi punsi mahing maru mara ta khraba khwai gi liraba indigenous religion am oiri lining asi Hinduism Islam amasung Christianity gi digi top lining amani sana mai si sumna gi lining ama oibada natana furup asi gi cultural identity language festival customary law amasum social practice sagonari bane adubo lining asi mikok thibe gi thapak separate court am oina happy dabana sana mai lining satpa miyoi sing census ta other natragana broader category da sanduna asing sana mai lining satpa mi singbu misrepresent tawduna lady adubo lining asi recognize tawrabadi lining asi bu satpa miyoi sing gi sabsaba demographic data policy formulation academic research amasum cultural preservation tawbangamani Maramasina lakadori bami kok thibi gi thabak sana mai lining bu separate court amu oina recognize to bi haina LSTB gi mekai gi taksin ki bani amaromda Assam gi yellow tribe amu oiriba Boro community gi wathau lining bu lakli mi kok thibi gi thabak separate court kalam recognize to buda Ministry of Home Affairs na ya pikre mamang tha October gi ahan ma sayol Ministry of Home Affairs Government of India gi Dr. Sangeeta Das SES na Assam gi Kotrajahar gi Bangan Salida leiba Bathau Traditional and Research Center gi Chairman Sarasat Masahari da sirol ama tharaktuna lakliba census da Bathau religion asi separate kalam court amu oina ministry na recognize tawre hena khangalak palekri Manipur Hill Areas Acquisition of Ship Rights Act 1967 implement tawi yaroi Kuki Council Manipur Hill Area Acquisition of Ship Right Act 1967 mapung phana implement
activate taunaba thawrang lakhotpa yarai na Kokizo Council KJC na phongdorakli Kokizo Council na thadorakpa chirol amana ek asi Manipur sahi kya gi mamang nagi satnaba hore hairagasu ngasi pawpu implement tawdana lakli maramdi ek asi na tribal land ownership amadi traditional citizenship sound akaiba pibanani maram asina ek asibu implement taunaba honarapa khongthang Kokizo community gi heritage authority amadi identity singnabani haina logani hari mamang tha November 13 da mitai maitai tribe union tribal citizenship ki satnabi muthanaba demand torokpagi matuina Manipur government ki home department mari lenaba authority singa athoba matamda thabak lokhanaba khangan kibalep thibani non tribal organization amana tribal ga hakmatnaba honarakpa yafam thokti karigum ek asi implement taunaba honaraglabadi state asita laidiba crisis asi hena lusilakani hena sufungdorakli panmayabadi mitai maitai tribe union gi maikai digi taksilakpagi matungina Manipur government gi additional secretary home hais Bal Krishnana Sirolama secretary land resources government of Manipur amasum director TAN Hills ta November 13 thaduna Manipur Hill area acquisition right act 1967 implement taunaba madi constitutional oiba hereditary citizenship ki satnabi muthanaba khan khibani amarom de lupa crore 2.13 sangna palace compound hillship guest house sanaba thabak lokhaliba si yabang amroi hariba mafam adu Kokizo gi ship sing satpada safe oiroi maram asina hariba project asin North Eastern Council NEC na Manipur mahoksa gi phibam da laktriba pawba sangwa sakatpagi thabak thinggadabani hena su taksilakli Manipur crisis asigi matam supagi oiba solution ama purangnaba center lengan athuba matamna thabak lokhotpaga loinana political talk ki thabak yangsingadabani hena su taksilakli amsu amadi Manipur Muslim CSO sina Assam gi MLA Biswajit Fukan Gonakri all Assam Manipuri Student Union Hamsu Amadi Manipuri Muslim CSO Singa Golghat District ki manungsanna Sarup Thargi MLA Biswajit Fukan Gonakri hari Amsu na makoi ki Facebook page thagalakpa warol amagi matungina Amsu Central Committee ki President nga sepam sanahalamadi General Secretary Asangbam Swapan gi lising makara District Committee Executive Sing Yaona Manipuri Muslim ki CSO Sing Yaona Joint Coordination Committee for Evicted Yuriam God ki Chairman Salim Nongzai Zayur Rahman Mufti Secretary Assam Manipuri Muslim Youth Front M Sabir Khan Secretary Northeast Bengal Association Assam Unit Amadi Faisal Ahmad Executive Member All Assam Manipuri Muslim Student Union Yauna Golghat District ki manungsana leiba Vidyapur gi khulasida tariba Manipuri Muslim gi yum humdra Assam government eviction tawkibana maram oiraga lepham chafam gi awaba mayuknari basida delegate team ama satuna yengsinki tungda team asigi khunja singa puna phaminaduna makoi gi awaba singa du wari sanaraba matung Sarup Thargi MLA Biswajit Fukanda point ani yawa memorandum pisinana bu warep blokhi hairina su paus ta makatari warep badugi matang all Assam Manipuri Student Union Joint Coordination Committee amadi mapam adugi Manipuri political representative sing yaun MLA Biswajit Fukan gi wari sanakhi ba duda handak Assam government na thagat kadaba special revision asi Manipuri Muslim gi eviction tawriba khulasi yawhanana ba haibada soidana BLO ga wari sanaduna hapna bu honagani haiduna thajaba thamlakhi hari eviction tawkraba Manipuri Muslim gi yum humdra muk resettlement mapam asimaktada natragan anakpa mapam amada thambiyu haibada MLA sina makoibu mapam amada land allotment tawnaba madi maka loinana delegate ama Assam gi CM Hemanta Biswa Sharma ga unanaba makna singi hairakhi hari pausna sumakatari amaramdana ngamba longjamna maithiba pikri handak Thailand gi Bangkok World Sami Stadium na pangthokiba Thailand boxing promotion da Manipur gi ngamba longjamna Thailand national team gi best boxer Chongla Sit tor Baumas pu maithiba piduna India amadi Manipur gi oina mingsat purakpa ngamkhre hari panmayabadi India gi sanaroi ama oina Thailand da pangthokiba Thailand boxing promotion saruk yaruba ngamba longjam fight studio gi coach dip longjam yem khana training chatunu lakip sanaroi amane su paus na makhatari tentana sumna memna thamjagi du makhata bano update myam puna ngaminasi